ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯗꯤꯅꯦꯁꯣꯔ ꯑꯦꯂꯥꯡꯕꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯗꯤꯁꯤꯖꯟ ꯇꯥꯏꯝ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯆꯟꯅꯕꯒꯤ ꯃꯇꯝ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯋꯥꯔꯦꯞ ꯂꯧꯖꯕ ꯃꯇꯝꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯁꯤꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯥꯛꯀꯗꯕꯒꯤꯗꯃꯛ ꯊꯣꯡꯖꯤꯟꯗ ꯌꯩꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯁꯤ꯫ ꯁꯔꯒ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯏꯄꯥ, ꯅꯍꯥꯛꯀꯤ ꯊꯧꯖꯥꯟꯗꯒꯤ ꯉꯁꯤꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯔꯥꯡ ꯈꯨꯕꯝꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯞ ꯆꯥꯅ ꯋꯥꯔꯦꯞꯆꯒꯗꯕ ꯃꯇꯝꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯥꯞ ꯆꯦꯜꯂꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯈꯔ ꯑꯩꯈꯣꯏꯅ ꯅꯩꯅꯖꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔꯗꯨ ꯄꯤꯕꯤꯗꯨꯅ ꯆꯞ ꯆꯥꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯃꯦꯟ꯫ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯦꯛꯁ 24:25 ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ 24 verse 24 ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯐꯤꯂꯤꯛꯁꯅ ꯃꯥꯒꯤ ꯅꯨꯄꯤ ꯗ꯭ꯔꯨꯁꯤꯂꯥ, ꯍꯥꯏꯔꯤꯕ ꯗ꯭ꯔꯨꯁꯤꯂꯥ ꯑꯁꯤ ꯖ꯭ꯌꯨꯁ ꯅꯨꯄꯤꯅꯤ꯫ ꯃꯁꯤꯅ ꯄꯣꯜꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯊꯥꯖꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯇꯥꯅꯤꯡꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯜꯁꯦ ꯃꯈꯣꯏ ꯃꯃꯥꯡꯗ ꯀꯧꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯝꯗ ꯄꯣꯜꯅ verse 25 ꯃꯥꯅ ꯏꯁꯣꯔꯒꯤ ꯋꯥꯔꯤꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝ, ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯐꯖꯅ ꯔꯤꯖꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯁꯤꯗ verse 25 as he reason of righteousness, ꯃꯍꯥꯛꯅ ꯙꯔꯃ ꯁꯦꯝꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯈꯠꯅ ꯅꯩꯅꯕ ꯃꯇꯝꯗ, ꯔꯤꯖꯟ ꯇꯧꯕ ꯃꯇꯝꯗ temperance, ꯑꯗꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, and judgment to come, ꯂꯥꯛꯀꯗꯕ ꯋꯥꯌꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯐꯦꯂꯤꯛꯁꯇ ꯐꯖꯅ ꯅꯩꯅꯔꯝꯃꯤ꯫ ꯐꯖꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯥꯅ ꯃꯍꯥꯛꯅ ꯅꯩꯅꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯦꯂꯤꯛꯁ trembled, ꯐꯦꯂꯤꯛꯁꯁꯦ ꯃꯁꯥꯁꯦ ꯇꯨ ꯆꯨꯡꯂꯝꯃꯤ, ꯃꯥꯁꯦ ꯅꯤꯛꯂꯝꯃꯤ, and answer ꯍꯥꯏꯔꯝꯃꯤ, go thy way for this time, ꯃꯇꯝ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ, ꯅꯪꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈ꯭ꯔꯣ. When I have a convenient season, ꯑꯩꯅ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ I will call for thee, ꯑꯩꯅ ꯅꯪꯕꯨ ꯀꯧꯒꯅꯤ ꯍꯥꯏ꯫ ꯃꯁꯤꯗ ꯄꯣꯜꯅ ꯐꯤꯂꯤꯛꯁꯇ ꯐꯖꯅ ꯙꯔꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯕ ꯇꯥꯔꯒꯗꯤ, ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎꯁꯦ ꯂꯧꯁꯤꯟꯕ ꯇꯥꯔꯒꯗꯤ, ꯃꯍꯥꯛꯀꯤ ꯙꯔꯃ ꯁꯦꯝꯕ ꯑꯁꯦ ꯂꯧꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯪꯒꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯂꯧꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯋꯥꯌꯦꯜ ꯂꯥꯛꯀꯅꯤ, ꯀꯔꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯣꯜꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯁꯥꯈꯤ ꯄꯤꯕ ꯃꯇꯝꯗ, ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯁꯥꯈꯤ ꯄꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯐꯦꯂꯤꯛꯁꯇꯣ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯟꯕꯗ ꯃꯍꯥꯛꯁꯦ ꯌꯥꯝ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯩꯗꯧꯔꯝꯃꯤ? ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯄꯣꯜꯗ ꯆꯪꯖꯔꯒ ꯃꯍꯥꯛꯅ ꯆꯞ ꯆꯥꯅ ꯑꯩꯁꯨ ꯏꯁꯣꯔꯒꯤꯗꯃꯛ ꯂꯦꯞꯀꯦ ꯍꯥꯏꯅ ꯆꯪꯖꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯌꯩꯊꯣꯛꯂꯝꯃꯤ꯫ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗꯀꯣ, ꯑꯩ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗ꯭ꯔꯤ, ꯏꯁꯣꯔꯒꯤꯗꯃꯛ ꯂꯦꯞꯄꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯂꯧꯁꯤꯟꯕ ꯑꯩ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ, ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯑꯩ ꯅꯪꯕꯨ ꯀꯧꯔꯛꯀꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯊꯕꯛ, ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤ ꯏꯆꯤꯟꯅꯥꯎꯁꯥ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯁꯨ ꯃꯥꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯡ ꯆꯥꯔꯕ ꯃꯥꯒꯤ ꯗꯤꯁꯤꯖꯟ ꯂꯧꯒꯗꯕ ꯑꯗꯨ ꯂꯧꯍꯧꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤ꯫ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ 2 Timothy 4:16-17 ꯃꯁꯤꯅ ꯄꯣꯜꯅꯤ꯫ ꯑꯩꯈꯣꯏꯅ ꯔꯣꯝꯒꯤ ꯅꯤꯡꯊꯧ ꯅꯦꯔꯣꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯃꯍꯥꯛꯄꯨ ꯐꯥꯕꯒꯤꯗꯃꯛ ꯁꯥꯈꯤ ꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯃꯇꯝꯗ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ at my first answer no man stood with me, ꯑꯩꯅ ꯃꯍꯥꯛꯀꯤ ꯙꯔꯃꯒꯤꯗꯃꯛ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯃꯍꯥꯛꯅ ꯕꯟꯗꯤ ꯑꯣꯏꯅ ꯐꯥꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯃꯁꯥꯕꯨ ꯀꯟꯖꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯍꯥꯟꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯅ
manakta leiramde mahakpu mateng pangbinaba kanasu leiramde. But all men forsook me khudimangna aibu thadoklami. I pray God that it might not be led to their sons. Aina masi punamaki maral ase makoida thangjandaningai gidamak aina ishoda parthana taurami habni. Notwithstanding the Lord stood in me. Adumoinamak ishona aiga loinarami. Strengthen me aibu pangan kalalami. That by me the prison might be fully known. Aigi mapana Prabhu Jesu Christ gi afabo pau se mapung phana khanganingai gidamak ishona aibu pangal pirami. Prabhu Jesu Christ na aibu leirami mi khudimuna thadokuna sakrap tarasu thajaminabasingna sat aingondagi leithokuna sakrabasu ishona mateng pimi. That all Gentile might hear. Gentile ishor thajadaba atopa jat khudimangna Prabhu Jesu Christ gi maramda taningai gidamak hai. Aduga last and I was delivered out of the mouth of lion. Nongsa gi masindagi aibu kanbiki. Matang asila nongsa hairipse kanano Nero ni. Nero ki makotagi mahapu kanbiki. Aduna ishogi ayaba matamado yodringaida Rome laibakta hairiba Romda maki pharaga bandi oina pharaga laiba maran siribudo adugi dama defense tawningai lerami. Adu matamda kaidawi ha matamda Paul gi amna phaba haibase Nero gi imung manung magi family gi missing mari mathasing phawba ekoine itias tagi yengba matamda mi ki amrum Christian oirakhi hai. Prabhu Jesu Christ gi asumba wapawdo makoina loksan ki hai. Aduga Nero di adugumba wapawdo mahana loksan kide maki loksan gide adugi mahotta kaidoba mahana mahaki yathang matungina Paul basu mamai thangda Nero gi yathang matungina mahak basu manga kaktuna hatkirami sinausing ishorgi asumbagi dama Paul thawna phana lepkirami. Aduna aikhoisu ishorgi asumbagi dama asi aikhoisu aikoi ishorgi dama thawai thaningai matam natraga aikhoine ishorgi dama ishobu loksan jabagi matam ado lagli. Sinausan nang isu Nero gumna Felix gumna matam sana aikhoine ishor loksan logdabagi aikoi punsi mangkhibai. Aikhoine Belshazzar ju Babylon ki ikon kombaning tho Belshazzar ju mahaki mabubong Nebuchadnezzar ishorgi maramda khangni mahak puning hongi ishorgi achumba po asengba ishorda karino Daniel gi ishorna chummi habse ma khangi adubu khangna mahang matam ithok mahaki tang pan bi paw ki punsi do aduda tawduna mahak laikhirame aduna maramoidana arkon bagi mahana chaicha haijana ba konungda usopsin balangbo matam aduda kaidawi haba matamda ishorgi khuna mane takela person haina mahaki wild yathang habadi mahaki punsi nahaki nangha hakse ishona masing thikre nahaki tolebakse masing thikre Babylon se hukre aduna masim medicine de pikre nangsu khal on bada sang wale nangi lamchat ado ishona pibi kibam matam adugi matung nangi lamchat ombada khang wale adun haina yathang adugumba do ishona idaga phalangde iduna piki haidba numit adugi numdang adumaktada mahaki maraibu loiki ishorgi dama asumbagi dama mahana matang matam sana decision lauduna warep lokjaduna ingidabaki oikhirame aikhoisu hujik lai proverb ta amu yengse proverb 1 gi 24 to 33 aikoi khari yengmnasi ishona aikhoida akan warning pini hauji aikhoina ishogi damang lepsira natraga aikhoina saitan gi damang lepsira aikhoina papta luptuna hingsira haibagi saki laungai matamni aikhoina ishona aikhoida matang matam sabase matam sana piring matamda aikhoina ishol loksan da batarabadi adu matamda aikhoina kona thangda aikhoina pap ki lambi da sakraga pap ta tugrab matungda aikhoina kona thangda aikhoina ishorda haijaba matamda ishona sungda tabiro huji ishona yabiba matamni sinausing ya because I have called and ye refuse aina na khoibu kaubuni adu na khoina aibu yade I have stretched out my hand no man regarded aina khuting thoi na khoibu kaningai gidama kanana soikai khumnade but ye have said and not all my counsel and would none of my reproof aina whatemba aina piba pokta khuding mun khoina kadi shule hengidre verse 26 I also will laugh at your calamity aina haiba in the beginning khoina khudong thiba thaba matamda saitangi langda thuba matamda khudong thibna na khoibu question ba matamda awabana na khoi taba matamda laina laisana na khoibu taba matamda hai shona I will laugh at your calamity
adumba matamda nakoina thirakpa matamda aina nakoigi awanada aina nokani. I will mock when your fear cometh. Nangi akiba lakpa matamda aina nangbu noknagani. When your fear cometh as a desolation, mang takpagumna nangi akibado lakpa matamda, your destruction cometh as a whirlwind. Ngai nungsit nangi mang takpado lakpa matamda. When distress and anguish cometh upon you, nangonda puning waba, thawai waba, nakoina lakpa matamda aina nokani habni. Karigidamak noktuiba, ishona matam piringe matamda ikoina lawja hudaba matamda oigini adu matamda ishona ikoibu karishu tabiro isnausa. Verse 28. Then they shall call upon me, but I will not answer. Adugma matamda makoina ebu kaugune aina pakum sungpi piroi. They shall sing me early, but they shall not find me. Makoina ebu ngantana thigini nganna thigini adubu makoina ebu phangoi. For they had knowledge. Maramdi ain makoina gyan ado tukasai bigyan ado aina takpiba aphava loksing pautaksing ado makoina tukasai arang kubom ado makoina pamde. Did not choose the fear of the Lord. Ishobu kina ishona haiba induna makoina satning kide. They would none of my counsel. They despise all my reproof. Makoina aigi pautak kadishu lau kide makoina aigi warak watem ado makoina tukasaki aduna hojiti aina. 31. Therefore shall they eat of the fruit of their own way, be filled with their own devices. Aduna mamaitana kaidaba moi masana taujabadugi mahi adum masana sajagani. Makoina thakjaba lang adugi aduda makoi thujagani. For turning away of the simple shall slay them, and the prosperity of the fool shall destroy them. Aduga cham chamba mina laithokpa aduna makoi bu hatkani cham chamba. And the prosperity of the fool shall destroy them. Apangba misina makoina khatli haiba makoina khanjaramba apangba misina nungaibu ubu matanda makoi mangjagani. But whoso hearken unto me shall dwell safely and shall be quiet from fear of evil. Adupu aina haiba makai taba makoi ado makoina asoi angam yaudana legani makoida akiba karishu lay akiba dagi makoi yamna ingna singna legani. Haina ishona pi masi akanba warning is snausa aikoina ngasima aikoina aigi sermon se taraga ishona nakoigi thamoida aikoigi thamoida ngangbi bene habse kaugumsi ishona aikoida huji ngangbiri ishona haibasi ilawrasi bible na haiba asigi matungna salasi bible da takpi khiba achumba dugi matungna aikoina loksanduna prabhu jesu christa bu loksanduna mana haibe induna aikoi lehurasi pap haibasi aikoina thadosi aduna taba tarakadi aikoi punsida awaba khudong thiba lakpa matamda aikoina ishona sungta tabiroi sinausa huji aikoina ishogi dama sapjungna lepkhadaba matamni aduga Isaiah 55 ke 6-7 asumnai. Seek ye the Lord while he may be found, call ye upon him while he is near. Mahak hojik phangba yaringe matam asida ishor thiu hojik mahakna aikoi ga nangna ringe matamda mahak mangonda kaujau haibani. Let the wicked forsake his way. Fattaba mina mahakki lambi edu thadoksanu. Mahakna tauriba papki lambi edu thadoksanu. And the unrighteous man his thought. Dharma sendaba mishna makoina khaliba fattaba wakalsing. Dharma sendaba wakalsing ado thadoksanu. Let him return unto the Lord. Isho mahakna ishoda halaksanu. He will have mercy upon him. Ishona mangonda minungshi utpigani. Mahakki paamakay edu kokpigani. To our God aikoigi ishoda. For he will abundantly pardon. Mahana marang kaina papa to copy can snausa. Houji snausa nanga amna fattaba papi ni haina khanjaramba yai. Adumaku houji ekoina ishorbu phangjabagi matam chap charaba matam ado houjini. Ishorbu thijabagi matam ado chap chaba matam ado houjini. Ekoina phana fattaba lairamba taragasu. Houji ekoina ishorda sangjaruga. Ekoina ishongona kaujaba matamda Prabhu Jesu Christ ngonda kaujaba matamda mahangna tabigani mahangna pangal pibiduna aikoigi fattaba makai ase lohoina thadokpa ngamgani isnausa aikoina khalliba fattaba wakhal makai ase chu loina thadokpa ngamgani adu oiba taragadi aikoina fattaba paakul oinena ishongonda Prabhu Jesu Christ ngonda changjaba matamda mahangna marang kaina kopigini koina Matthew 11:28 habdo awaba polum puriba sing pap tauriba missing pap ke awaba polum puriba kuding ma ingonda lao aina na khoida patha bike hojing ma ishona Prabhu Jesu na nang aigi damang lairi hairiba matam asida ikoina
warep ishana chap chaba warep logduna ishor ki matung ilage paap ki sangsar ase paap ki lambi ase thatolage haina aikoina chatuna laigadaba matam ado aikoina sini aduga ichnausa aroibagi ishorna aikoida warning piri aikoina chap chaba aikoina hoji aikoina chap chaba warep lojogadaba warning pi aikoina Revelation 14 gi 6 to 12 ta aikoina sagadut ahum gi wapau haina apa wapau piri hairiba wapau ase loksanba haibsina aroiba matamda hingliba aikoigi laibak ado lepkani nang aigi arang khubam haibse hairiba asigumba sagadut ahumgi wapau ase masi loksanba dugi makha pongini masigi maramda ina mamangda su yamna haikrabani adubu ngasi khaitang tentang na aikoin yengse verse 6 ta and I saw another angel fly in the midst of heaven having the everlasting gospel to preach unto them that dwell on the earth, to every nation and kindred, tongue and people. Aina ahanba sargadut ama atyada Ishogi lombanai da wapau prithibida lairiba zat khudingda lon khudingda mi khudingda sandong ngai gi dama pai badu aina urami sang with a loud voice aho bo khonjal amaga loinana lauraduna high fear God give glory to him for the hour of his judgment is come and worship him then made heaven and earth sea and the fountains of water numit aikoina sarga malem prithibi samuda isingi iput kuduma pu sembiriba ishor adubu kurumu mango mahapu kiu mangonda mati mangan piu maramdi mahaki wayan bagi matam ado lakhre haina asuna hai basida ahan basargado sina piriba maroiba message karino haiba matamda lomba naidaba ishoga wapau habse basini aduna everlasting gospel habsida saruk ani lai masigi maramda su aina yamna inazararoge ahan ba part adi kaino akanda afaba wapau habsida kaino aikoi mi pung kodima pap thokre hairiba pap asidagi aikoi bu kanbi gadabadi kanano Prabhu Jesu Christa kaktana aikoi bu kanbi gani habni adun explore 12 ta hai sargagi makhada aikoi bu kanbi gadaba kanasu laite Prabhu Jesu Christa natana aikoi bu kanbi gadaba kanasu laite aikoi ki arang ko bama habse Prabhu Jesu Christa ngonda thajaba adugi mapana mahaki thaujana aikoi bu kanbi bani haibase masina ishorgi afaba wapawni papi amabu kaningai ki dama pap thadongai ki dama amata ngairaba lomba naidraba paw aduti kanano Prabhu Jesu Christa ne ani shubada haibigi matungna mahaki wahan bagi matam la habne koina Prabhu Jesu Christa bu loksanduna mangonda thajaduna ikoina mana haiba induna ikoina sattaba tarabadi kedoba ikoibu ikoina wahan bagi matam adulai James 2 gi 12 ta hai nakoina ngangsu ngangu tawsu taw maramdi ning tambagi lo aduna wayan gadaba maramna nakoina ngangliba do nakoina su tawayamni prithibida lairiba mepung khudima ase ishogi 10 commandment na ikoibu loina wayan gani aikoina masigi matungna aikoina salibra sattabra aikoina Prabhu Jesu Christa ngonda thajaba taradi mangonda thajaduna leiba taradi aikoi Prabhu Jesu Christa ngonda thajabigi mapana mahangna aikoida thaujan pibigi mapana mahaki nungsiba aduna aikoigi thamoida leibiduna Prabhu na aikoigi puningda leibiduna hairiba ishogi wanja thangsing ase Prabhu ga loinana loina ngahanba ngamakani adu hairiba do aikoina leirabra leitabra aikoina Prabhu Jesu Christa ngonda thajai habse karina utkini haiba matanda mahaki wanja thang ase ngakpagi mapana utkani adubu aikoi mi amana wanja thanga aga ina arangkhubam phangge haina khanba dudi kaidungdo oithoktabni wanja thanga ko che Prabhu gi mapana ni aikoi bu kanbi habse Prabhu Jesu Christa gi mapana ni habse aikoina yamna kawgumsi aduga James 1 gi 25 da jai whosoever look into the perfect law of liberty continue therein aduga mapung phaba law ningtambagi law asida nakhoi na yengba matamda mingsen gumbani continue therein madugi matungna madu na haibudu ilba taradi he being not a forgetful hearer aduna aikhoina kauthokanba ataba mi ama oidaduna but a doer of the work hairiba thabak adugi atauba mi ama oina this man shall be blessed in his deed hairiba nupa se mahaki thabak asida bor pigni haina sidasu iri sinausa punamak lo ngak paib se kanagi mapana no aikhoina Prabhu Jesu Christa ngonda thajaba adugi mapana mahaki thaujana aikhoida lo ngak pa ngamalebani aikhoina Prabhu nungsiba matamda aikhoina lo ngak pa chengamalebani ani shubada aikhoina amug yangsi second angel message da
And there follow another angel saying, Babylon is fallen, that great city. Adugumba yamna chauba sahar. Babylon the tiro, because madam this met all nation drink of the wine of wrath of her fornication. Madam the pretty the ladiba, Jat Kudima se maki marum bigi asawagi you aduna, you adu pitaktuna loin and often kare. Masida paliba Babylon, I see kanana can samani. Ado mark church ni high river church kanama aran batakpi tambi church hai. Maki aran batak masi maroina high river church sigi Babylon hai sigi maroibo. Makokti ekone when Revelation 17 gi 5 the yingba matam da mark se mother church haina khane okta besingi mama haina khane aduna high river Babylon ase ekhoina prithvi da leiriba jat khuding ma putakpi tembe aran ba kyamarum takpi tambira prithvi da leiba leba khuding ma punga hon gadaba adugumba church false church aduni moroina masida yauribse ahanbada ekhoina Roman Catholic Church asina masigi makoni aduga mahangna takpi tambibigi matung ina saliber church mayam asisu masigi matung ileba Babylon adugi saruni Babylon haibse confusion haibni aduna Bible gi asumba takpi bagi mata Bible degi saran turana aramba takpi riga mising samamna haliba ado masibu Babylon haina khangnabni aduna ekhoina wine haibse spiritual wine haibse ekhoina yengsi karamana kari kamaina prithibida leba khuding mase ngahole gamta Matthew 15:9 that's name. But in vain they do worship me, teaching for doctrine the commandment of man. Makoina ariyamada ibu korami mi singna piba ya thangsing ado akoina dharma gi poktak ni na takpi tambi hamni. Aduna Babylon spiritual wale de keno Bible gi matuna nataba makoina semba niti niyom makoina takpi tambi bado makoina Bible gi matuna natana takpi tambi ba aran ba takpi tambi ba sing ado Migi sanabi niti niyom ado ishogi poktakum na takpi tambiri basing adubu aikone spiritual wine hoji yamna spiritual wine aikone khara haiba matamda nomaijing numit akoina sengna ngakadabani nomaijing numit haibse Bible gi matuna nomaijing Sunday numit ase ishona bor piba numini haiba Bible da yaudi ishona Prabhu Jesu Krishna nomaijing numit hinkat ki aduna aikoi nomaijing numit khurungadamni haina Bible da yaudi ishona maramdi masi mina semba Roman Catholic na semba aduga migi tradition gi matung ina satpa adugumba nichi niyom neba masi akoina spiritual wine haina khane aduga amana hoji prithibida leiba protection isinausing khuding ma puloina ngaholeba doctrine amadi kaino Prabhu Jesu Christ wonda thajabagi mapana thaujana ikhoibu kanbire adu itaragadi akoina longa padarka leitre akoidi Prabhu Jesu Christ wonda thajaduna thaujana Taujangi mapana mangonda ngasabani aduna ikoina hoji pap torosu yai habse masi kwaidigi asauba doctrine amane ai am tare sinausina haiba mayam koina sermon kyamnum stai ado makoina ishogi lo ase sunga yade sinause hoi lo nga kona ikoi kalle haiba Bible da yaude sinausing adubu sida ikoina hai adubu lo aremada ma Roman 6 ki 15 da hai koi thaujan yamna phangningai gi dama aikoi pap tawsira haimni pap haibdi wanja thang thugaiba wanja thang thugai duna leisira ten commandments thugai duna leirisira thaujan jamna phangginai gi dama Prabhu Jesu Christ gi thaujan aikoi bu kanbire mangona thajame pana kanbire adude khoi thugai jira haimni aduna ishona yade hai aduga koina Romans 3 gi 31 da thajabigi mapana ishogi wanja thangase aikoina karishu natabu oina laurasira masi kanadre haina laurasira polna hai akoi yade aikoina ishogi wanja thang ase sembani hai hairiba text ani asina lore adubu hairiba texting ase makoina lan sine adugi mata akoi Prabhu Jesu Christ ngonda thajaradi mana cross loina tawbikre aduna koi loi matik chare aikoina paptorosu kresu kaide hai masi kwaidi asoba aranba takpi tambiba mani ahum super sargadut ke wapauda aikoina chalase verse 9 da hai ahum super sargad aduna mokoigi matung thang thangna saladuna ahobu khonjana hai kanagumna saadu bu kuramba magi mutri bu kuramba magi mak ado makoigi maki marai bang natraga makhutta phangnabadi hairiba nupa ado ishogi tengot asaubugi tengota jansanadana haikraba ishogi asaubugi yu ado mahana thakani yaw masa mahagase Yaung masa adugi mamangda haibdi Prabhu Jesu Christ amsung aseng basragadu singi mamangda mai amasung ganduk koloina na mahak onnaigani
ꯃꯍꯥꯛꯄꯨ ꯑꯣꯟꯅꯕꯒꯤ ꯃꯩꯈꯨꯗꯣ ꯂꯦꯞꯄ ꯅꯥꯏꯗꯅ ꯀꯥꯔꯛꯀꯅꯤ ꯃꯈꯣꯏꯗ ꯑꯍꯤꯡ ꯅꯨꯡꯗꯥꯡ ꯍꯥꯏꯕꯗꯣ ꯄꯣꯊꯥꯕ ꯂꯩꯇꯦ ꯀꯅꯥꯗ ꯁꯥ ꯑꯗꯨꯕꯨ ꯈꯨꯔꯨꯝꯕ ꯃꯍꯥꯛꯀꯤ ꯃꯨꯔꯇꯤꯕꯨ ꯐꯪꯕ ꯃꯥꯒꯤ ꯃꯨꯔꯇꯤꯕꯨ ꯈꯨꯔꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡꯒꯤ ꯈꯨꯗꯝ ꯑꯗꯨ ꯐꯪꯕ ꯃꯤ ꯑꯃꯇꯅ ꯄꯣꯊꯥꯕ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯋꯥꯔꯅꯤꯡ ꯑꯁꯤ ꯑꯦꯟꯇꯤ ꯈ꯭ꯔꯥꯏꯁ ꯄꯋꯥꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯆꯧꯕ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯔꯤ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤꯒꯤ ꯋꯥꯔꯅꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯤꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯑꯩꯒꯤ ꯁꯔꯃꯣꯟ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯄꯤꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯃꯍꯥꯛꯀꯤ ꯈꯨꯗꯝ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯁꯥ ꯑꯗꯨꯒꯤ ꯃꯨꯔꯇꯤꯗ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯕ ꯇꯥꯔꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯅꯣꯔꯣꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯃꯤꯁꯤꯡꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯥꯔꯠ ꯑꯦꯟꯖꯦꯜ ꯃꯦꯁꯦꯖꯀꯤ ꯃꯁꯤꯒꯤ ꯔꯤꯖꯜ ꯑꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤ ꯑꯗꯨ ꯃꯁꯤꯗ ꯄꯜꯂꯤꯕ ꯁꯥ ꯍꯥꯏꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯄꯨꯅꯤ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯕꯥꯏꯕꯜ ꯀꯦꯟꯒꯤ ꯅꯠꯇꯕ ꯑꯗꯨꯝꯅꯤ ꯑꯩꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯅꯤꯡ ꯇꯧꯕ ꯅꯠꯆꯗꯦ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯦꯝꯂꯤꯕ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯨꯔꯇꯤ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤ ꯑꯃꯦꯔꯤꯀꯥꯗ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯗꯝ ꯍꯥꯏꯕꯁꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯉꯥꯛꯄ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯀꯩꯗꯧꯕ ꯃꯁꯤ ꯁꯥ ꯑꯗꯨꯒꯤ ꯈꯨꯗꯝ ꯑꯣꯏꯗ꯭ꯔꯤ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯖꯥꯠ ꯈꯨꯗꯤꯡꯃꯛꯇ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗ ꯃꯁꯤ ꯁꯥꯗꯨꯒꯤ ꯈꯨꯗꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯅ ꯅꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯉꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯄꯤꯕꯤꯕ 7 days ꯁꯕꯥꯠ ꯑꯁꯤ ꯃꯁꯤ ꯏꯟꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯋꯥꯕ ꯑꯩꯈꯣꯏꯅ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ 3 ꯑꯦꯟꯖꯦꯜ ꯃꯦꯁꯦꯖ ꯑꯍꯨꯝꯁꯨꯕ ꯁꯔꯒꯗꯨꯀꯤ ꯋꯥꯄꯥꯎꯒꯤ ꯐꯣꯜꯅ ꯀꯔꯤ ꯐꯪꯉꯦ ꯍꯥꯏꯕ ꯃꯇꯝꯗ 12 ꯊꯥꯏ Here is the patience of the saint here are they that keep the commandment of God and the faith of Jesus ꯍꯥꯏ ꯃꯁꯤꯒꯤ ꯐꯣꯜ ꯑꯣꯏꯅ ꯀꯩꯗꯧꯕ ꯁꯦꯟ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯈꯥꯡ ꯀꯟꯕꯗꯣ ꯁꯤꯗ ꯂꯩ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯄ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕ ꯂꯩꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯄ ꯃꯤꯁꯤꯡ ꯑꯗꯣ ꯁꯤꯗ ꯂꯩꯌꯦ ꯑꯔꯣꯏꯕ ꯃꯇꯝꯗ ꯏꯆꯤꯟꯅꯥꯎꯁꯥ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕ ꯂꯩꯕ ꯃꯤ ꯀꯥꯡꯂꯨ ꯐꯦꯠ ꯑꯣꯐ ꯖꯤꯖꯁ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝ ꯐꯦꯠ ꯑꯣꯐ ꯖꯤꯖꯁꯀꯤ ꯃꯄꯥꯟ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯀꯗꯕꯅꯤ ꯃꯁꯦ ꯑꯗꯣ ꯑꯔꯣꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯄ꯭ꯔꯚꯨꯅ ꯄꯤꯕꯤꯕ ꯊꯧꯖꯥꯟꯒꯤ ꯃꯄꯥꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯈꯩ ꯑꯁꯦ ꯁꯦꯡꯅ ꯉꯥꯛꯄ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯕ ꯄꯥꯁꯇꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯕ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯌꯥꯝꯅ ꯙꯔꯃ ꯆꯦꯟꯕ ꯈꯥꯡꯕ ꯀꯟꯕ ꯊꯋꯥꯏ ꯐꯥꯎꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯀꯤꯗꯕ ꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯃꯁꯤꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯄꯤꯔꯤ ꯑꯗꯨꯒ ꯗꯥꯅꯤꯌꯦꯜ 7ꯒꯤ Daniel 7:25 ꯑꯦꯟꯇꯤ ꯈ꯭ꯔꯥꯏꯁ ꯄꯋꯥꯔꯒꯤ ꯃꯔꯝꯗ ꯍꯥꯏ He shall speak great words against the most high shall wear out the sense of the mind ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯦꯟꯇꯤ ꯈ꯭ꯔꯥꯏꯁꯅ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯣꯠꯅꯈꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯃꯥꯅ ꯏꯁꯣꯔꯒꯤ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯌꯥꯝꯅ ꯍꯥꯠꯈꯤꯔꯝꯃꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯗ think to change times and law ꯃꯥꯅ ꯃꯇꯝꯁꯤꯡ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟꯁꯤꯡ ꯑꯁꯤ ꯍꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯅ ꯑꯦꯟꯇꯤ ꯈ꯭ꯔꯥꯏꯁ ꯄꯋꯥꯔꯁꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟꯁꯤꯡ ꯑꯩꯈꯣꯏꯅ ꯁꯕꯥꯠ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠ 3ꯅꯤ ꯁꯨꯕ ꯄꯣꯊꯥꯕꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯤ ꯑꯗꯨꯅ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯣꯡꯗꯣꯛꯈꯤ ꯑꯔꯥꯟꯕ ꯀꯌꯥꯃꯔꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯃꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤ ꯈ꯭ꯔꯥꯏꯁ ꯄꯋꯥꯔꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯗꯥꯅꯤꯌꯦꯜ ꯅꯩꯅꯕꯗ ꯌꯥꯝ ꯐꯖꯅ ꯅꯩꯅꯈ꯭ꯔꯦ ꯉꯁꯤꯗꯤ ꯐꯖꯅ ꯅꯩꯅꯔꯒꯨꯝꯁꯦ ꯑꯗꯨꯒ ꯔꯣꯃꯥꯟꯁ 2ꯒꯤ ꯂꯣꯏꯁꯤꯟꯕꯗ ꯆꯠꯂꯁꯤ 2ꯒꯤ 8 ꯍꯥꯏ But unto them that are contentious and do not obey the truth yamna khanaganba yamna marai yenaghanba ishorgi achumba haibadu indaba but obey unrighteousness dharma chendaba adu inba indignation and wrath aduga asauba aduga mai hauna sauba ado lei hai dharma chenba indignation hairubase isinausa adune khanaba mising aduda aduna ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯕ ꯃꯤꯁꯤꯡꯗꯨꯗ ꯑꯁꯥꯎꯕ ꯏꯁꯣꯔꯒꯤ ꯃꯥꯏꯌꯣꯛꯅ ꯁꯥꯎꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯍꯩꯊꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯑꯩꯈꯣꯏꯅ 1 John 5:17 ꯙꯔꯃ ꯆꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯄꯥꯞꯅꯤ ꯑꯁꯤꯕ ꯂꯝꯖꯤꯡꯗꯕ ꯄꯥꯞ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨ 1 John 3:4 Whosoever committed sin transgress also the law ꯄꯥꯞ ꯇꯧꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏ ꯄꯥꯞ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯈꯤꯁꯤꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯗꯨꯅ ꯊꯥꯖꯕꯒꯤ ꯃꯄꯥꯅ
mahangna pibeba thaujan adugi mapana mahangna aikoibu puning honganbibigi mapana mahangna aikoida thawai asengba pibibagi mapana aikoina Prabhu ngonda ngajabagi mapana Prabhu na aikoigi thamoida laaga aikoigi pungda laaga mahakka loinana aikoina ishorgi wayan yathangsin ado ngaaklaga aikoina satlasira aikoina ishorna haiba insira natraga saitana antichrist powers na haiba insira haibasigi asobo whatever ama aikoi laujabagi matam ado ngasi ore aina mayamda appeal tawnabani ikoi mina haiba karisu tagumse ikoi bible na haiba asigi matungina Prabhu Jesu Christ ngona haiba se masigi matungna ikoi satse ikoi ware sabjungna ikoi huji leptuna Prabhu Jesu Christ na anisubal lakpase ikoina ngaiba nupa nupi haibado oimina si haina aina mayamda appeal tawjari tabiriba mayamda ishona por pi boishnu koi प्रार्थना tawse sagada laiba ipa yam thagasare na ke tawgandagi ikoina hujik tamkhre hojik ikoina matam ikoina decision matang chana matam chana ikoina warep sanaba arang kubangi damo warep kadaba matam ado hojik ni haibasigi maramda ikoina takhre taraba khudingda nana bor pinabu samona seba takhre bichnaw khudingda sunaki mapa naidaba bor ado pinabiyo Prabhu Jesu Christ gi minda kuramjari